Kiki Moirang Kangleron. Sige masana sida ko sinjari maro madonal tobirak liba singi mai ngamjaba case khara dan thamjage habe go pham thambire maro madu thank you ojik masana se koi haujakre akoi leibiri ba VIP sing se thok ni singjari to sige ahan ba uba adugumba masana ni samaksu myam puna maksu ubirang muni thajai thank you makha tarakada masigi masana sida अकोई हौजे यामना कन्ना सनजरे यामना कन्ना खुंथक अमदि खुंखाना कन्ना हौजे खुंथक ngasiगे सुगुमा मसाना सिदा तेंबांग बिरखिबा चौंबम रोबिन सिंह चोंगलाउबिना लुपा लिसिंग तरा अमगसु मतेंग पांगबिरंगलमि मदुगिदमता थगचरी थैंक यू यंग तामिनारी यामा नुंगाइबा मसाना अमा ओइरे येंगबेयो कुनिंग थगतबेयो नुंगाइबेयो हाइना सिनजरिबा मेकाइदगी सिंजरी थैंक यू अखोगी सपो ओइना यामना इंगना नियमगी कांगोला तो सनाबीदुना वारो परो नबियो हाइदुना निसिंजारी नियमगी वांगमता अखोई सनाबीदुना बसु अमुक हने निसिंजारी डॉक्टर ए अंथम नंदिता देवी लोकताक डिटेल क्लिनिक मोरंग बाजार महागना अहनगी लेखिद्रबा अहनगी मिंगदा डॉक्टर नवकुमार गी मिंगदा रुपा लिसिंग तरा अमगसु पांगबिरामे मसिगी दमता सिंजा लांगजरिबा मेकेदिंगम कैलेतना थगरबा फोंदोकसरी अखोई येंगबिरिबा इचिनाउसिंगना तुंगदा फंबिरिबा सिंगिसु खरगा खंगबिरगा ममांगदा लेपिगनो यारिगैदि अखोई फंबियो करीलो हौजे हौजे अखोई यामना नुंगाइजे असिगुमलबा मिरोल अहुमना उबा फंगखिद्रबा येलौमिगी मसाना अमा ओइरिबा मुक्ना सुयावबा कंजैसु सनाबा यामना प्रैक्टिकल ओइबा मसाना मखल अमखकनि मसी तराई तराइना लौवा यादबा यामना सेक्शनबा अदुबा मसाना पांगल लौसिंगी ओइबा थौनागी ओइबा अदुबा मसानानि हारिबा मसाना सिबुसु पुनमकना ngasi मोइरांग मणिपुर अहानब मोरंग इरमदम असिदा मुना कंजैगी मसाना हौदोक्चबगी नुमितुरी ख्वाई पुनमना मणिपुर ऐतिहासिक होगदबा अदुमलबा मसानानी लोनेना असिगुंबा इंटरनेशनल की थाकता पुखनब होनबदा अचौब रोल लौबिदुना यूनिवर्सिटी मेकैदगी मीना लोंजमना डॉक्यूमेंटरी फिल्म हौजे हौजे नंबीदुना हाइरिबा मोरंग कंगलेरोंगी यामना मरु ओरबा मुना कंजै असिबु मोरंग कंगलेरोंगी यामना चौखटपगी तंजादु मीना लोंजमना अचौब टाइटल लौबिदुना असिगुमलबा डॉक्यूमेंटरी फिल्म असी पुथोकपगी तंजादु पिबिरी थैंक यू मीना लोंजम बिसु थगचरी
Ai le si de. Tronglaubi intending Jila Parishad candidate na lising mga amasu donate tawbirami madugidamta ngkai laitana thagatchari madugidamta ngkai laitana luploy na thagatchari mathangda mis Apoi Yum Nam pun awak tadi kau biasa ni. Lain lu tahu tak? Anu khara. Bari ya. Ini ani juga. Kita ando. Ini ni. Mung long ni. Ngasigi masana asigi fabikiba khungkha panana kontak panada pass score ama thamkhre na smaina ai thamjari but asomda amtang akoi sanaroi akoi sinjara game sinau thawi sina autang lobiro mingdom ta loksin biro khungkha panana kontak panada ahanba panjalama thamdi sankhre hariba ahanba panjala sida sankiba sanaroi dugi maming Thaujam Romesh Singh mahakna sanbikhi thamo timgi maikaida pibigani haina sumna thambirami ani subadasu uri khibam Ajit Singh Advanced Intermediate College i mahaknasu hariba ahanba panjan chanba sanaroi aduda lupa lising ama donate tawbigani haina sumna thambirami mathangda Laiyanjam Ajit Mitai haribasina mahaki lising amaga lorena namthi kapigani haina sumna thambirai madugidamata Laiyanjam Ajit Mitai Singhabu ngamkai laitana thagarpa phongdoksari aduga hariba Laiyanjam Ajit Mitai akoigi kike morang kanglairon kanba lupki akoigi luploi ni mahangna hariba ahanba sanariba pana anisigi manungda panjan chanba aduda akoi namthiga loinana laikhidraba ahangi mingda lupa lising amaga Natigani
Layanjam Ajit Mitay na laikhidraba ahangi mingda Haurampak talaibiba Ajit na ngasigi masana sanariba asida Layanjam Mitay Ajit na laikhidraba Layanjam Ombi Tumbi TV ahangi mingda ngasigi masana asida ahanba timanimak na panjanjanba puntak pana madi punka papanana ahanba panjanba sanaroy animakta lupa lising amamampi gani haina sumna thabirai makha tabona hairiba Layanjam Ajit Mitay na hairiba ngasigi masana sigi winner oiraba adu matim adu dasu hairiba lupa lising amagi kes amadi nam pipi gani haina sumna thabirami madu gantang makai tena thagatsari Sari Lorena Maka Taba Awarapa Lairagasu MLA ki site gi Awarpa Singadu Mahana mention bigani Awarpa Kotima Mahana Tobigani Haina Sumna Loi Singapore Tawar Piduna Asim Noa Morang Kanglorangi Masana Asibu Yokarpada Amadi Morang Kanglorangi Laifam Sing Kubam Singi Akwai Mapam Sana Akwai Tungi Mironda Lehona Bagi Damakta Nungbi Yungdara Thambada Madunasu Awar Apa Kayama Lairagasu Mateng Pangani Haiduna Ngasigi Honorable President Gi Phamam Langdan Lengsin Biriba Ikai Kumnabagi Masak Oiraba Sri Thongam Santi Singana Hairiba Yellow Migi Asimulaba Pukai Oraba Laifam Kubam Sing Amadi Ngasigi Sanajariba Mia Mangda Thamiba Ahanba Haudoraka Marang Kangleronda Thambiriba Sumba Mona Kanjaya Sibusu Awar pa kutima mention bigani haina thabira pagi damakta Honorable MLA bunga phailaitana thagatpa phongdoksari Thagatsari yamna nungaijaba ama khakna hauji thungkha panana panjal ama changrama tungda Adu ngasigi masana Yellow asibu sinjal langjabada sangga do polam sing pangbirak singi manungda mayang fire brigade ki laibiri ba official sing isinau singna ngasigi lamtu sendok pagi asigum laba yam chawba fire brigade ki isinau lakpiduna ising kapiduna ngasigi player gaula sibu net and clean thambada achaw mateng pangbirak pagi dama nam khailaitana thagatsari loina asigum laba ngasigi Kanjariba seminar Thabirakna ba haijabada hara horau yabiratuna ngasi metiken kitim Thabirak pagida magtatsu duplo na salaikan ba loop women wingi imay bel singa Loina ngasigi Yellow Migi masana munakang jay exhibition asida hauji Facebook live ta thadok piriba singjamai 360 channel 360 i channel yam kan hauji thadok piri laibiriba Kon baluk na asa mo puton pot tamjari mayam po na aho ba kubam tang khabina ba
Thank you.